Kachin Independent Army sing na Naga sing Papa Punbagi Thaba Kudakta Lepiu, Chahi Siki July Taragani Panda Myanmar the best over Kachin Independent Army. Tekti Dagi Naga Army Taragum de Fazin Kivadu, Asoyangam Yaudana Hadura Kivadu Gidamak Tagat Fongdorakli, Makata na Naga Youth Sing the target to Amasung Papa Punbagi Tawong Chataba Lepiu, Haina Naga Student Organization at Hadoropa Gerol Amanahairi. Cherula sina makata na hari bana Kachin Independent Army amasung masiga chatminariba ENDA gi maikai digi Naga Youth singbu atamna na target tawna phaba punba amasung ta thita oina tawgi thaba khudakta lepkadabani NACN GPRN gi maikai digi su loop sing asiga ungkhatna bagi mahuta pungning fathana thabak tawna ba apil tawri nakalani gi marakta khuthokna bagi thawong sing chathaba tarabadi Naga amasung Kachin gi miyamda awaba kaya mayok nagadawribani community ani asi Ngalingay matamdagi itihas ki oina mari lainaba amasung awaba kaya khangminarakba kanglup singni maramaduna luraba tanfamasida nakalani gi marakta cooperation pinaduna santi laina thabak tawnaba su apil tawri maraksida ENNO ENDA gi maikai dagi Naga singi mathakta aranba claim kaya tawrakiba du yumfam yawdabani thawong asina nakalani gi marakta ungkhanaba hena thoangani hairi UNC na emergency mifam kaukre Myanmar ga lonariba ngamkhreida border fencing khabagi thabak leptuna chathariba siga mari lainana tha sigi taraga mathoida UNC gi emergency Presidential Council gi mifam kaukre mifam asida travel ho gi president sing su saruk yanaba khangankre hiramasiga mari lainana UNC gi general secretary Baraiho Sangsangna Thadorok Pacherol Amana Haribana Myanmar ga lonari bangam khagi saruk sing da border fencing khaba amasung free movement regime suspend tawkhiba sigi matang da India government pisin khiba ultimatum gi mata masi tha sigi taraga mathoida loigada bana UNC gi emergency president council gi mifam asi pangthokada bani hairi FNCC na Kuki sing gi mathakta chathaba ban handokta badagi KWCSO na NH2 da ban gi khongjang jangsin bhaukre Kuki militant sing na Naga sing ipari purigi oibalam sing na Tiger Road amasung German Road haina lambi semba popi pambi thaba amadi sugi camp sing sajinna bahonari basing asigi mayokta Foothill Naga Coordinating Committee FNCC na Foothills area da Kuki sing mathakta chathariba ban asigi mayokta ngasi dagi hauna Kuki Working Civil Society Organization KWCSO na NH2 Imphal Dimapur lambi Kuki sing na tariba jaga sing da economic blockade ki khongjang changchin bahukre FNCC na chathariba ban gi khongjang adu handokna ba Kuki Working Civil Society Organization singi maikai dagi akanba wafam thamkraba suban gi khongjang asi handokpa leitabana ngasi ayu angan badagi hauna Imphal Dimapur lambi gi Kuki sing na namna tariba jaga sing maru oina Kangpokpi district ki mafam sing da economic blockade ki khongjang asi chathaba hukibani khongjang asi na maram oiraga lambi asi gi mafam kaya da Kuki sing gi yamlaba nupa amasung nupi volunteer kaya na phongna tholaktuna Guwahati lomdagi Imphal tamna mal puraga lakpa loaded trucks in thattuna thamki adumoina mak line vehicles sing di mahausa gumna chathok chasin tawbada thingba pikhide Imphal Dimapur lambi asi state asigi oina khwaidagi maroiba lambi ama oibana economic blockade asina lambi asida chathok chasin tawriba singda chauna akaiba kaya piri bangi khongjang asiga mari lainana Kuki Working Civil Society Organization sing Luching basingi maikai dagi phongdoraki badalu basigi maikai dagi mangjona Foothill Naga Coordinating Committee da Kuki singi mathakta atamnana chathariba bangi khongjang asi pung 13 ki manung handoknaba khangan khrabasu madugi positive response amata laktabana ngasi ayuktagi hauna economic blockade ki khongjang asi changsin bahukibani FNCC na Kuki singi mathakta makhata na thingba thamba masung ka henba thawong kaya chathaba leptriba fawba economic blockade ki khongjang asi handokpa tawroi FNCC na chathariba chumdaba thawong sing asi khudakta leptuna Kuki miyam sing chathok chasinda makhala matagi ayatpa thingba piroidabani haiki Laikhidraba Samitagi asi bhakchang laukre sarkar ga yasinabadi laitri mamang tha July 19 da Thobal District Hospital angang unabada Laikhidraba khangem ningon maibam ongbi Samitagi ngasi JC amadi imung manungi miyoi sing rims tagi laukre thaudo asiga mari leinana JC gi chairman TS Merato mina phongdoki bada ngasi JC amasung imung manungi miyoi sing na Laikhidraba gi asi bhakchang lauribasi lenga kanatraga kanaguma amataga yasinaba leite JC na taliba demand sing phangriba fawba makhata ba khongjang sing changsin khigani Misi asiga mari lainana JC gi maigai dagi police department amadi sarkar da pifam thokpa cherol sing pisinkhre DC yaw na mari lainaba department sing da suwaka cherol kaya pisinkhre marak sida Laikhidraba gi imung manung amasung JC na miyam ga punna tanaraba matung da asi bhakchang asi aroiba mathau mangam pangthoknaba laukibani sarkar gi maikai dagi sothuba matam da Laikhidraba gi postmortem gi report JC da fanganbiu medical directorate nasu misi asiga chenari ba doctor singi mathakta Chap chaba chairak pigadabani haiki and Hills ki top posta travel officer ama appoint tobiu Manipur sarkar ki travel affairs and Hills ki top posta hoji Manipur sarkar ki principal chief conservator of forest na paishin duna lairiba sigi mahota travel ki IAS officer amabu appoint tobiu haina Federation of All Tribal Youth Club Manipur na ngasi Manipur governor da memorandum pisin duna taksin kre governor da pisin ki bacherol aduna haribadi travel affairs and Hills government of Manipur asi lamdam asida lairiba travel miyam gi development amasung welfare gi damak lairibani maram aduna department asida principal chief conservator of forest bu additional chief secretary oina thambagi mahuta
ट्राइबल मियाम की कल्चर थेंनाखिबा खुदोंचादबसिंग असि निंगथिना कोहनबा ngamgadaba amasung chawkha thawrangi thabak mapung fana paikhatpa ngamnabagi tribal officer amabu post asida thambiyu Amaramda state government ki maikaidagi tribal miyam ki damak pitharakhiba development fund singi utilization certificate matam chana central government da pikhattabana khudongchadaba kaya mayoknare hiramasida governor na miyeng changbiu hairi World Indigenous Day no mawalingai da IPFM ki president Asangka Sar resign tawkre Haying Imphal da leiba city convention da North East Indigenous Peoples Forum gi meeting makhada Indigenous Peoples Forum Manipur IPFM na sinduna pangthokadariba World Indigenous Day thoram gi mangoina na UN gi pressure na maram oiraga IPFM gi president Asangka Sar from asidagi resign tawkre adumakpo Asangka Sar na president from dagi resign tawkhrabasu forum asigi vice president Philem Rosen bu president in charge oina appoint tawkre loina na forum asigi anoba president ama khandriba fawba president gi power amasung function sing pangthoklagani Hairi Forum asigi president Asangka Sar na maki from dagi resign tawkiba siga mari lenena thadorokiba cherol amada hairibana Manipur amasung Northeast India gi indigenous community sing asi global stage ta pukhatnabagi pandamda Indigenous Peoples Forum Manipur asi 2019 gi August mangada Northeast Indigenous People Forum gi Manipur chapter ama oina form tawkibani Forum asi linkhatkraba matungda Naga civil society singdagi agetpa pirakpa amata yawduna lamdam asigi indigenous community singi khudongchaba pigadaba activity kaya ama Paikhatpa laikre loina forum asina North East ki tungan state singda pangthokpa World Indigenous Day gi thoram singda saruk yakre chahi sigi oinadi thoram asi Imphal da pangthoknaba thorang tawkhibani adumakpu thoram asi pangthoknaba yamna naksillaklaba matamda United Naga Council gi maikaidagi warning ga loina na ayetpa thingba kaya pirakhiba asi angakpa poi World Indigenous Day gi thoram asi Imphal da pangthoknabagi damak mamang chahi 2024 gi loisilakpada pauche singda haptuna miyamda khangankhiba laikhrabani karigumba UNC amasung atopa section singdagi Ngalingai matamda khangalakhiba oiramba tarambadi thoram asi Imphal da pangthoknaba thorang tawkhibadu withdraw tawgadabani adubu matam leitraba kanda social media gi khuthangda thingba si pirakhibani haina nungnangba phongdokladuna hojikti thoram asi pangthoknabagi advance state da laikhibaga loinana event asida saruk yagadaba North East ki delegate singsu laknaba thorang tawba loikre adumakpu UNC gi sentiment adu ikai khumnana amasung nungsi chanabagi fibam adu kaihandana thamnabagi damak mahak masamak forum asigi president gi famdagi resign tawre haidi Icha hat khibada chenabasing mara leite hairagadi icha na ranba tarabani na mama ai oina hatok piro karuna icha hat khibada chenabani haina farabasing na chumbani mara leitabani hairagadi icha na ranba tarabani na mama ai so hatok piro haina leikidraba Meitei salai thiam Elias Liogya pokpi thiam karuna na pendaba wafam kaya phongdokre Chahi sigi July 8 nupi amana thangna thinbadagi leikidraba Meitei salai thiam Elias Lio mihat kamari lenana palace compound leiba Sri Govindaji taba lambi da famkiba wakan mi fam amada Laikhidrabigi apokpi thiam karuna na haikibada ma ki macha hatpada chenabasingna ngasidi makhoina chumbani mara leitabani hairi makhoina mara leitaba oirabadi lalibasi mama ai oina ta hawre fakhriba makhoigi macha singdi matam khara khaktani uba phangloidaba matam khara leiraga belda oirabasu tholakani tha khara leiraga uba phangani adubu aigi ichadi hatpi kharbani na handang mapoke oina uba phanglaroi sikraba icha ubasu phanglaroi dabana aranma ta hawraba mama ai so hatpiro ichaga puna leiminar jarurage Icha leitrabani na hingbagi wahan thoksu leitre icha gi mihat kamari leinana JC semduna wakat mifam kaya phamba leiba wathok ohenaba mama aina sinkhide mingonda waba piba pamde hojik logi matungina mara leiba sing police na phabani masida CSO club saugat pata honingde madugi mahota CSO amadi club na chumba wal puthokpada mateng phangbiu haiki wakat mifam adu sarugya khiba leikai gi meira pai bigi secretary yumnam IBI mana haikibada Meitei salai thiam Elias Lio gi mihat asida chena bani haiba taibangan bi kauba Ama police na farba matungda mahak mara leite mahak pulana lamjing bani haribasi karam na haribano makhoi mioi mari mangagi geng khutpu aduna Leo bu koktholaga thapa mafam da puraga lautuna raga hatkibani leikidraba Leo gi apokpi amasung miyam na chumbagi damak wakatpani hairaduna court na miyat asigi achumba while puthokpi haiki engineering pass tawraba mahiroi kaya thabak phangdabagi awaba mayoknari samungau Diploma Engineering Student in PSU PSE singidamakta Career Guidance ki nomagi oiba seminar amanga si Takkel gi Government Polytechnic Campus ta leiba Institute of Engineering India IEI Manipur State Center gi seminar hall da pangthokre thoram aduga mari leinana Diploma Engineering loiraba mahiroi singna mapalam singda leiba Public Sector Under Catching PSU amadi Public Sector Enterprises PSE singda Changkiba yanabagi tanja lawbiu haina Government Polytechnic College Imphal Principal Likmabam samungau na phongdokre Institution of Engineering India Manipur State Center ki Chairman L Swamikanta Government Polytechnic College Imphal Principal Engineer Likmabam samungau Power Grid Corporation of India Limited ki Manager Laimayum Amarjit Sharma Government Polytechnic College ki Senior Lecturer Rameshwar Meitei athokpam amadi
IEI Manipur State Center ki Honorary Secretary Dr. T.A. Subhachandra na mithunglen sing oina saruk yaduna pangthokiba thorom aduda ligmabam samungna makha tarduna hailaiba sigi oina Engineering College lising nipan henba amadi Diploma College lising mari hen lairiba sidagi chahi amada mahairoi 1.5 million pass tawri amadi diploma holder lakh 80 rom pass out tawri masina mahairoi kaya amadi thabak fangdabagi awaba kaya amasu mayokna duna khangduna lairi asigumba sing asigi marakta Manipur gumba Engineering College sing asidagi pass out thoraklaba mahairoi singna state asigi department khara da thabak tanaduna laithokpagi mahuta mapalam singda lairiba PSU amadi PSC sector singda karam changadagi haibagi matangda ningthina khanganduna center sing asida changhan khinaba hotnabani haiba wafam sing phongdoki papun ma khulawgi update gi lokhocher ke Myanmar gi Lalim village near more da junta ga kene B+ PDF ka khuthokna bada sikhiba PDF Anidi Masak Khangba Ngamkhre asi bhakchang lokhotkre Meitei gi nipan Sire Hairi si tabada nungaite pause kayam chummaba jatno oiramdradi fanida Lalim firing update TDA kene biga PDF force na junta ga lona ba singa Lalim Kuki village in Myanmar da kapna bada loishin kre adubu kapna ba loirak pada junta gi jet fighter na air raid torok pada India gi mafam laijang moregi khungi laibak nikhi na hairi moirong gi junta asiba sing puthokre ngarang nungdang dai ngasi ayuk fau kapna bada Burmese army asiba kun thanami adugi marakta Meitei nipan su yawi na hauji confirm tawre na pau fangi Lalim hariba khunse morega yamna nakna na leiba Burma gi khun amani hairi